अहानबदा मरुओइबा पाव border area da sajiliba illegal structures sing tawthokna ba Home Minister Amit Shah na khangankhre Assam da leptana illegal immigrants sing sangsilakpagi mayokta mahairoi singna paktakna na khongjang sangsingadori Pakistan gi chawda mioi chanipan sikre yum lising taret lom amang ata thokre Street beggar asibu muthat anabagi khongthang da Mizoram laingak na prohibition of beggary bill English singani kungamanga semduna pass tawkre Ohum helaba Russia से इंडिया खक्तदा गने Vladimir Zelensky अमदे कुमजा इंग्लिश सैनी कुनगमाथोइदा खिबा राजस्थान लेंगाकना लौबा सब इंस्पेक्टर की एग्जाम अदु चनररोय हाइना ngasi राजस्थान कोर्टना जजमेंट लौथोखै Mami TV ne sandokjaba national amadi international news media tabi mopo Bharati Wangkhem khurumjari pau sandok pijari Laibak asigi border area singda lenga ki yaudana lam khopchinjuna sajiliba illegal structure sing takthokna ba mari singda Home Minister Amit Shah na akan bayathang pikre New Delhi da numit nini chathagada ba VVP workshop ta saruk yaraduna se Amit Mahakna makata na haike leibak asigi ngomkhai paring dagi hauraga da leiriba kilometer kontragi radius manungda ain kaida sa illegal structure sing ngomkhai paring bo ngak udang BSF amadi army singna atuba matamda tak kadaba hiram asigi matangda mari leinaba district thautaba thabak paikhat pagaloina na BSF amadi na kadabane Hey manu lephan gadabani Assam da leptana illegal immigrants sing saksilapagi mayokta mahairoi singna paktakna khongjang sangsingadore state aduda lepa leitana ainia daba moongda mitop sing sangsilakli ba asibo yaning daba phongdokpo oina Assam Students Union Ashuna lakliba September 3 dagi hoduna makhal makha kayagi khongjang state sinthungna changsilagani haina lauthokre state aduda laksinba ngamdaba moongda yumthangnaba Bangladesh dagi Aina yadaba mitop kaya sangsilakli haire thawong asibu yaningdaba phongdoktuna asuna lakliba September 3 da pung 12 oiba chara henbagi khongjang ama sangsingani masigi damak mahairoi singna sem saba pumloi loikre aduga September 13 ta state sin thungna protest sathagani khongjang asigi makha tarakpada September 10 da lambi sorokta mahairoi singna human chain semduna kholau lawani Mathangda September 10 da mass rally ama chatkani haire illegal migrants singna tribal bell sing low unaba mafam kaya satra lane kaya forest ki lam kaya paktakna lam khopchinjuna leisingkre makhoina yalhomi singi economy political rights amadi culture da chauna singnari haina asugi luchingba singna phongdokre Nongkan da chubana maram oiduna Pakistan gi mafam kaya isingna thamjinkhre ichaw asida hauzik fawbada puna mioi chanipan sikre loinana yum lising taret lom chawna amang ata thokre haina report amana phongdorakle
Report asigi matung ina ichaw asina maram oiraga miyoi lakh amaga lising yankairom mayum thadokduna safagadaba mafamsingda chatnakhre. Hauzik ichawgi awaba amadi khudong chadaba kayagi mayoknariba Pakistan da amuk hana akanba nong churakpa yana leiri haina weather report phongdorakpadagi checksin na leinanaba government na advisory thokre. Pakistan na matam chupada India gi mayokta leiduna terrorist thajalaktuna kayarak hana landaraktuna micham kaya hatkrabasu India na minungsi utpagi thabak ngasisu makha chathare adubu Pakistan na de ichaw ase India na thokhanbani haina maral kya siribani. Kumja English singani kungamathoi pangthokiba Rajasthan lengak na lauba sub inspector gi exam adu chanararoi haina ngasi Rajasthan High Court na judgment lauthokre. Hariba exam asida examination asigi question leak oibata natana aranba kaya thengnaba maramna pangthokadoriba exam asigi result satnaba lauthokpa yaroi haina court asina direction pikre. Loinana kumja English singani kungamathoi gi sub inspector na lauba exam da yaukhiba singna Nauna Semba Chahi English ngani kungamanga da pangthokadoriba sub inspector lobagi exam asida yawba yahangadabane haina so ngasi judgment asida palle. Rajasthan High Court ki judgment asibu kumja English ngani kungamathoi da pangthokiba exam yaukhiba candidate singna judgment asibu apen basu phongdokle. Laibak asigi mafam kayada miyamna uriba thengnariba street beggar asibo muthadanabagi khongthangda Mizoram lengakna prohibition of beggary bill English singani kungamanga semduna pass tawkre haire. Paw asigi matung ina Mizoram lengakna hariba bill asina bhikhari singbu mingondagi mateng nibada achingba thamkibaga loinana makhoibu masaga chanaba sinpham piduna maromdom letraba ngamnanaba Mizoram lengakna honagani haida su phongdokre. Loinana state asida asigumba street beggar sing muthatuna laibak asigi state ataidagi tonganba amadi ahanba free street beggar state ama oinabagi damak bill asi puthokpani haina su phongdokli. Ngasi Haryana gi Chief Minister Deb Singh Saini na Din Dayal Ladu Lakshmi Yojana kauba scheme ama ngakpigani lauthokre. Hariba scheme asina chahida lupa lakh amagi makhada income lakpa nupi singna hariba ladu scheme ase khudongchaba phanghangadore. Scheme asigi apply tawba yaraba nupi singna thada lupa lising aniga chamagi senkom tha khudingi phangani haire. Loinana lakliba September kungamanga dagi hariba scheme asigi khudongchaba sing pibasu horagani haina mahakna phongdokhi. Paugi marak thada atenba break amatang lomineste. Dada! Ini mati gano. Ada betamo. Sigi yumse next TMT na checksin na laksilo ka tham khabani ne. Dada lang si juara habag ang takita ko. Asumna mayam na machal go ngap shan dugum. Masigi yumasibu aso yangan ko kada batagi next TMT na ngap sheli. Next TMT juara habading ngap tok na basem bani. Zaman technology si na bana concrete ka tok na tinaba matamda kapang amuk ka na angle adli. Next TMT strength is in the quick. Hiram khudingda mipal tangbana lamdam asigi semitlonda angakpa phangna sokchilakpasidagi kharadang oirabasu kanba ngamnaba nomuda changdraba yadraba grocery items sing ahongma mamalda phanghanjariba Tom store Kwakaitel Haino Khongembi near MITvPRIMETIMEenglishnews School miyam gi khudong chanabagi damal adom gi anakpada branch kaya hangdokchari Kwakaitel main branch telephone number 8974668678 Wangkhem main branch telephone number 9362450966 Sangakpham telephone number 9331608511 Thoubal telephone number 9366490578
Bisnupur, telephone number 8974324929. Kanchipur, telephone number 97747240009. Asina Chingbani. Aikoina, Aikoigi Semitlon Fagatnaba Hotnabada, Tom Store na Achoba Thodang Yahanbi. Giving some wings? Just unpack seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it. Break matunda taramong jari makata pang pisari. Laglibas September 3 China da pangtukadoriba military parade tage laptop na lainanaba malemgi lichingba singda Japan gi Prime Minister Siguri Isibana appeal tawkre. China gi thawong ase achumba amade miyamna yaningai oide haina Siguri Isibana phongdoki. Panbaya badi China na chahi khudinge September 3 military parade ama pangtuktuna laglibase. Adi suba malemgi lanjauda Japan gi makutta China na chawna maithiba. Adubu ningsingduna pangtukpani. Adubu Japan na China gi wakhalot ase malemgi leibak singda lana sandoknaba honabani haina lawbuga loinana China da pangtukadoriba military parade asida malemgi lusingba singna saruk yadana naba hairakibani. Leibak anigi thawong asida maram oiraga malemgi lusingba kharade saruk yabada aruba ama oidori. US President Donald Trump na India da tarif chada yankai thamjilakpadage awaba mayoknaringai cherakta Australia na India gi damak chongthorakre haire. Australia gi Foreign Minister Penny Wong na India ga afaba mari thamduna lam kaya da punna chatminabagi apamba phongdorakibani. Wafam ase India gi External Affairs Minister S Jaisankar ga akhanana unabada Wong na hairakibani. America na India da tarif chawna thamjalakliba asigi matangda wari sanaduna warisin ama purakpa yai. Maduna leibak anigi marakta afaba khongthang oigani. America na malemgi leibak kayada tarif chawna thamjaliba ase aranba thawongni haike. Masina malemgi chawkhatpagi lambida ayat apan piba haiba adu oirgani. Business ki lamda akhuba mityeng thambagi mahutta Pak sana puna thabak tongminabana pumnamaki yaifaba oigani haina Australia ki Foreign Minister asina makha dakhe. Chahi ahum hena soknaduna laklaba Russia Ukraine gi lan loisinana ba hotnaramba US ki President Donald Trump da thamlamba thajaba mangkibadage lan ase suknagi India khaktana khamba ngamgani haina Ukraine gi President Volodymyr Zelensky na phongdokre. Zelensky na thamlakhiba thajaba asigi maram kaya lei. India haiba leibak asi Russia ga matam sangnadagi hauna amamari thambal loinana defense ki lamda amana amaki mateng pangduna lakhiba leibak amani. Loinana hauzik India macha lesing kaya Russia da lairik tamduna leibani. Loinana Ukraine su India macha kaya lairik tamle maram aduna India na akhanaba mityeng chanduna Russia ga wari sanarabade Ukraine git lan khama ngambani haina expert sing na phongdorakle. Panbeya badi chahi ahum helaba Russia Ukraine gi lan ase ceasefire tawnaba hokiba August 15 da Alaska da US ki President Donald Trump amadi Russia ki President Putin ga wari sanakhrabani adubu yanaba purakpa ngamdana tokhe. Aroibada maroiba pa amhoda bizari. Border area da sajliba illegal structures sing takthokna ba Home Minister Amit Shah na khangan khre. Assam da leptana illegal immigrants sing sansilapagi mayokta mahirai sing na pangkatna khongjin sansilore. Pakistan ki ichawda miyoi chanipan sikre yum lising tare lom amang atang thokre.
Street beggar asibu muthatanabagi khongthangda Mizoramna Prohibition of Beggary Bill English singani kungamanga assembly pass tawkre. Chahi ahum helaba Russia Ukraine lan ase India khaktana khamba ngangani Vladimir Zelensky. Amadi kumja English singani kungamathoi pangthokiba Rajasthan lengakna lauba sub inspector gi exam adu chanararoi haina ngasi Rajasthan High Court da judgment lauthokre. Hauziki oinadi Mami TV na sandok jaba national amadi international news loisinjare makha taba pawgi namak biyeng taduna leibiyo.